Meeoi Taruk Hatkhibada Chennaba accused sama National Investigation Agency NIA na Phakhre NIA na Kasar Police ka loinina faraba meeoi adu Kasar gi Dilkhos Grant leiba Moina Tol Khuldagi Thanglian Lal Mar alias Boyani Hari SSP Kasar Numal Mahatana Fongdorak pagi matung ina Thanglian Lal Mar na nupi ahum amadi Angng ahum faba amadi hatpada chawna chenabani Hari mahakpu faraba matung wahang pahong chathabada Angng ahum amadi nupi ahum adu mahak na loidena khulai paiba camouflage setpa meeoi ahumga loidena Zakuradhar Ghardagi Kaisal Punji Village Gat Fawba Mahaki Botta Puduna Chakhibani Haina Fongdoki Haina Pau Asina Makatari Panbayai Chahi Fadriba Angng Yaona Chahi Ani Amadi Chahi Nipanji Nupi Macha Yaona Ahal Oirabi Nupi Amadi Maunaha Ani Makoi Tarupukuki Kulai Paiba Singna Farab Matungda Minungsi Leitana Hatok Pirab Matungda Barak Turelda Langtarakibani Thaudok Adugi Matangda Miyamna Achumba Langla Langzil Putok Naba Mari Lenaba Singi Mafamda Taksinduna Khongjang Kya Chongsin Kiba Laikrabani